Ahanbada House of Fall Marueba Pau Vizari. Strong Lobby the Angang and Yamade Central Security Forcing na Mui Ohum had Kibaki Mayokta, Narangsu, Mairagi Kongcha Chet Cray. Kurumjari Am-Istv Pau Mireng Tabiri Punamakpu Taramno Churi House of Fall Marueba Pau Sing Miam the Pizari. Strong Law with the Pigliba Angang and Yamade Central Security Forcing na Mue Ohum Hat Kibagi Mayokta Kangleisa Youth Club Amasong Komla Kong Youth Development Association Amade Komla Kong Apunba Mairapai Bising Sinduna Kangleisa Youth Club ki ground the Laikidaba Singi photo da Maira Amade Hekat Laikat Tamlaba Matungda Club Asigi Lampak Tagi Horaga Komla Kongi Akoibada Mairagi Kongchat Amachet Cray Kongchat Aduda Lamda Maduda Kunda Minuriba Maitei Amadi Maitei Pangal na Punasaru Gaminaki Kongchat Aduda Long Live Manipur Gapun Sectum Kaiba Yaroi Trong Law Wigi Mihat Yaning Day Trong Law Wigi Mihat Paputo NRC Todingeda Census Toba Yaroi National Highway Singda Free Movement Ohena Chalhello Kuki narco terrorists ngi mathakta military crackdown tagudabani we want peace haven chungba kholau kya lauke Komla Khong Apunba Maira Paibi secretary Gambini na Kuki militant singna Masidagi Lumlaga Micham Miam Haliba Asida Ngasigi Lenga Sena Tumina Yangagalai Tamoi Kairaba Mama Oibi Kayana Achobo Ho Horok Tringeda Ngasigi Lenga Sena Chapchaba Waro Shinama Putopiu Haiki Give me hand. Don't give me hand. Don't give me hand. Don't give me hand. And I'll sit on the other side. And I'll sit on the other side. Asigum lava, Pumam Drava, Haudok Singh, Wakalo, Adubu, Pay the Bukola, Wayne Law, Sativa, Barumloi, Ahum Busu. Ichasing, Mona Loina Halaga Loina Gadi, Nasi Mama, will be a coaching time. Kapaka Lele, I get Chasu, who gave me the Tella Hakimani. The job of my Chachi and Nasi Mama, who gave us another purpose we are right. And that's it, and I'm doing like that. Manipuri sends us over to Yari. I'm going to see Parliament Sarkaja, Mamitang Sarkane, Kemchan, Nana Pangakalu. Mama sila saurade nang langa sing pari bam pamda pai bang amai nang mum lata na sing thopa nga ma mitai ima nga tale masinang ka ko no khemchan ado ka drong law bida ni hata chena ba kuki mile chan cheng athoba matam da dande piyo mi hata puto piyo Kongchada Duda Sarugyakiba Maitei Pangalgi Mera Paibi Mera Mayum Momtas na media sing the Yauriba Pau sing da Nupiangang Hatpagi Macha Amadi Mapuroiba Kaina Bagi Magi Nupi Kaina Bagi Teng Thana Way Konzel Mayam Sida Langagas in the Tumina Lashali Warabadi Tampaka Laminari Bafuro Kuding Magwamine No Magi Surga Shaba Miam de Kam Tegna Awa Habidu Oire Miam Bufiba Masida Kayam Quina Tambido no Haiki I coin a sum to Mina like Wagadi I could get Tampata Lady Miway Punamak. No manata no madi choy the lotion higani. Madulo Shan Baduraba Kogi Pali, like Naxina Pami Vesi. Adulo Shan Gradamakoina as over Pamsina Canada won't get out Ivanova. A coin hanging over Hangsi. Makogi Matata. Yango Angang Anidu. I coy for the young but the photo that Sae Mama Mapaduna Kari or Rangani, Kari Kalangani. Masi mama oi ba khuding mapa oi ba khuding ma yangu hauki bada mi oi taru hat ki ba kai no da tha thak padu da lai hauri ba masa amana me de kari da YouTube ta hairak padu makhoi hi ta dabra ba asau asangi YouTube si hang da ba ja la ba moi ing da ba ja la ba akhoi ni ing ba da di akhoi mit ki pi si ta ki ba khang haude Strong Lobby Awang Laikai da Pikpa Angani Buguki narco terrorist Singna Tamthina Hat Kiva Masong Tawong Odubu Yaning the Fongdoktuna Kongjang Sangsin Veda CRPF na Nongwena Kaptuna Mio Hum Hat Kiva Tawong Odubu Yaning the Bafongdoktuna Tael Kongbal Maya Laikai Marapa Bising Susinduna Mairagi Rally Chat Cray Breledu da Nupi Kayana Sarugyaki Bagalona Angang Hat Pa Yaning de Maralai Sing Dandipiu Haven Chingba Kolau Kasu Lauke Breledu da Mari Lainana Sarugyaki Banupi Sing na Trong Lobby Tokdoga Justice Bigadabane Masigumba Tokdoga Simatunda Amukhanna Tokana Balangakna Honagadabane Ngasi Fabu Kulai Paiba Cookies Singi Matakta Langakna Karimata Tobongam Dribasi Karigino Fongdok Pogaloina
TM ka somda tangkhul mioi ani hatkiba kuki narco terrorist ki thong adubu yaningdaba phongdokhi Kogi Iran kolotana misam kaya amsu sigiba akoi masi ya janing de haina tayen khongban maya leikai gi apun ba mayra pai bi lupna akoi yaning da bo phongdok jari angang hapa yaning de angang hapa yaning de misam hapa Trong law with the Tokiba live activa Togdok Aduge Chumbalang Lalang Zinatuba Matamda, Fanghalo, Havagi Matanga, Tongan Ba Maira Paibi Luf, Kayana Manipur, Pumbagi Oina, Lau Tokiba Numit Mangani totally shut down Asibu, Sogoluduna, Imphal Iski, Pangai Ketelda, Bangi Kongjong Chatakre. Before Pangai Hanakova Youth Singnanga say Ayuk Angan Badagi Pangai Ketelda Lambi Tingbagi Kongjong Sangsin Kre Lambi Tingbagi Kongjong Adugamari Lenana P4 Gi Wangangloi Amana Fongdo Kibada Manipur Gi Luraba Fibam Asida Lengagasina Khangna Numit Mamit Udraba Mana Tadraba Magum Tumduna Ladiba Sibu Kanghanana Bagidama Kongjong Sibu Democratic Oina Sangsin Bani Chahi Hum Suraklaba Irangas da Kulai Paiba Kuki Militant Singna Taurokliba Thawong Singa Sibu Lamdamasigi Mapi Mapa Oiba Singna Ngasi Fawa Matik Chana Thabak Paikhatana Lariba Sibu Miyamna Oina Taw Haibra Haiba Wahang Sing Hanglakli Maramasina Matik Chadraba Lenga Sig Miyambu Ngakpi Sen Viraga Yaifana Thabak Tauroktaba Taragade Miyam Galona Kanba Iho Sing Sangsilakani Haiki Dik mana tada vida lairiba sarkar mit pusalaga lairiba sarkar sibu mit pangan nabagi damakta youth singna horoktuna ngasidi makoina tawriba thabak sing dugi responsibility fix tongnaba amadi accountability fix tongnaba gi damakta koi yam democratic oina changhan jabani project tumnan lairiba sarkar agorpa matam oire May 3rd tagi May 3rd 2023 de horiba kanglup ki kuki amadi maitai gi makta horoki bairang sina manipur gi pajama kam thengna wale sibokta laiba ki mapi mapane hariba singjina nasibokta Lebak ki phana ba tarokta ba habse lebak ase lebak paliba mapim passing matik cha de habni aduna matik cha da mapim passing je hojing moi matik cha na thabak tawro ke habra natraga praja khoina tawjo habra habagi wahang do asi media ki sinau singi through the ge koi hangjage aduna matam lairingai da praja sing ngakpi senbiu praja sing yai phana ba tawbiro natraga di praja sing oiba chapcha ba khongjang jengchal agani haiba humje koi thamjage Paugi Mrakthana Tenba Vregama Luxury Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Ibe makigano Azab thamo Sige se next time tina check sin na laksila ka tham khabani ne Dada nang se juhar habaga amta kiderbo asumna mayam na machal bo ngap shan lugum masigi yung masibu asoya ngan ko kada batagi next time tina ngap seli next time ti juhar habadi ngap ko na basem bani zaman technology si na bana concrete ka tok na tina ba matamda kapam ng amuk ti na angle adli TMT strength is in the way honglakli ba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break Matungda Mayamba Mukana Taram Nokchuri Luna Makata Pau Pizari PMCSY ki Makada Bamon Kampu Mayalekai Amadi Kalika Pangong Faunuriba Iril Turel gi Mathakta Saba Valley Bridge Athuba Saba Lotion Draba Amadi Hanagi Suspension Bridge Semjin Draba de Akan Bakongjang Sangsilakane Haina Pure Romba Youth Club ki Chairman Safam Inaubina Paumising da Fongdokrai Bamon Kampulital Makong da Paumising Unabada Inaubina Makata Kibada Kumjali Singaniga Kungamathoida PMGSY gi Makada Fe Chamaga Humputra Sangba Lupa Crore Mari Hena Changa da Valley Bridge Makong Ani Saba Loikraba Matungda Thabak Makasa Thakidre Thongasi 2021 dagi 2022 forward Saraga 2022 gi April amadagi 2027 gi March kontra mathoi forward maintenance tawdavani haina thong makhong thamliba board ta iri maintenance ki chahi loigadaro fawba thong saba loshindana lairiba se loshin binanaba mari leinaba department ta haibada tabidre nauna sariba thong asigi manakta lairiba litan thong suspension bridge so chahi mangaro mamangda khetegau kendro gi MLA na repairing tawkhibadagi tawkhidre tangai fadana chatpa yana na ba laikai miyamna semjin duna sizinnarakpani Hauzikti Yot Ayamba Texilakpana Ubak Sing ase Fasilaktabana Gari Lanba Yadre Mahiro Singh School Chatpada
thong wangwada ven ngainaraga chatpa yauna chathok chachinda chauna khudong chadaba kaya thengnare mari leinaba department na nauna sariba thong loisina ba tawbiro thong saba loidriba fawba chatpa yananaba hanagi thong su semjin biro wafamasi thabakta onthok trabade makhal makha kaya gi khongjang sangsilagane haina makha taki ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯀꯝꯄꯨ ꯑꯃꯁꯨꯡ ꯀꯥꯂꯤꯀꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯄꯨꯛꯆꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯇꯝꯕꯤ ꯈꯣꯡꯖꯤ ꯈꯣꯡꯁꯥ ꯑꯁꯤꯅꯆꯤꯡꯕ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎ ꯆꯠꯄꯗ ꯑꯗꯒꯤ ꯁꯥ ꯁꯟ ꯆꯠꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯃꯥꯌꯣꯛꯅꯔꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯁꯦꯝꯕꯤꯅꯅꯕ ꯑꯩꯈꯣꯏ PYCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗ꯭ꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ loislakpada hauzik fawbagi maroiba paw amuka hanna pizari Tronglawbida angang ani amadi Central Security Force singna mioi ahum hatkibagi mayokta ngarangsu mairagi khongchat chatkhre hauzik fawbagi onadi Manipuri paw matang salojare mireng tabiri bapunamaku amuka hanna khurumjari